lakle Inspector Tayai Ahan mamagtada Inspector Tayai tabiri basing James hago jamna taramlok chobolo na ikoknona khurumjari Inspector Tayai sandok chariba takak asina miyamda crime gi awareness amadi imung manungi thogalon chanaron afafata kaya marum nainaduna miyamda paudamjari apaba singloksin biu fatabadi nakanda thambi ngasi jo podona lakjari Inspector Tayai lising amaga chaniga humpuni thu shuba tangkak bom haiba tangkak ama ahan ba ani shuba tabikle ngasi gi tangkak tamo taminasi bom karigidamukta bom hai aroiba sharuni lanthokchari bom ahum shuba saru karino hojikani angang singse tawriso garibu garino mo esmaina ani hum namjalaga thawbasidabu as khangdre kari haigadaban hojikti makhoina foreign gi matau tambanena thawbada foreign dagi dum phadrak phadrak adum tabani ne me man taba jana te tawrisi sir phone lai sir kona gi phone I am taking ko funny sir hello hello kana werabno sibu police station no birobro kana kana sunateda sum wafam amakhtang icham samna haijaning budagi thaujarabani songi mingle pham haibi karina somna pambirise sum wari amakhtang sajaning ba haiba thari kari matangduna somna wari saningis atai kari sunateda hauji pairiba case to kari shokanaro aduga mara laitaba mising phara wang pangge thabak topiyo asing masing thibiyo adomna thibu ngamdraga case asida yaujadaba mibu amamamta kawkawdana phadana mi kaya wang pangge dorige somkana somna pamni budu kari hai aduga nahana call tawrli base aikhuina nahapu irai laina phagat pangongani habase aibu phagat badi napun siranga moi hai noi ai phone location yenge hero call torkani aina sim thode ko hundokani nakhoi nei khangma ngamgadab nathi aseng budu abi ge hai mara leba mi du phaba ngamna bono mara leitaba mi bu hang pang laga pot nei gano thamai hai kaya do shitribna khangidana kanano haibudu yengba tare santos sir hojigeta call torma number si yong kadai de lei aduga location kadai de gino chap chana khangbring sir sim thudi yam do male sim thudi labaso phone adugi IMI aduga aikoi gi hona bam thopudi hona gadabani yong correct tuna quick fast punisher as krino ne jani ko aikoi de so mo lakna bangam ba mi so mo tholei angak bani he sai da oi ba hojigi matam se ngakpadagi yeng batare dana kanano haiba mara lektaba mi bu wahang pahong hari aikoi na ngang sing khara wahang pahong mada mara lektaba ni haribra natragana khoi na mafam sida wahang pahong hebadi mangna matau karamna khangliba screen no sir adudi madi magi mambese phalang de thet patare ni sir as yamna khang khara bagi mong ni go ai bu kari shu khangaro hari aduga ai Inspector Tayai nak bu phabang amdrabadi ai police department asigi thabak tokkani krino sir magamba krishna tabagi sir sarna thabak to kritik mai to dono sir gangmai masi aigi lengdrabu wasakni as krino sir wasa to kan mali sir karingo mana mo simdu thudi emaga karino airplane to ngam ha ma palam da lei khradi as sir adum phabangam da dinum to kidabni sir leitrabadi akhodi police orubu gi kari kanani as krino sir wafam do ketang handok bi sir gangmai ain haikrabadi lore sir mana ingondagi hena singbanate mana sim thudi laga mahakpu khangnaroi haiduna ai khoidigi lot na mohona krino sir bet ki khunok to munok buduna sir kamai do buno sir ngasi din han ma ke haide bo mong da thabak to kni so hai sir adugo mu sir bet ki khunok to munok kholai duna sir kamai do buno sir gangmai mana sim thudi krabasu mahaki khonje ai phone da yauri habasi mahak khangdi aingonda bu call tawrabadi call record adumak changi habasi mahakna khangoi mahaki khonjal shoidana aina khangnana honagani mahakna sim thudi krabasu mahaki location losilabasu khonjel asidi aina khongul shoidana ligani sir ai bu phagapani napun sidanga moi hai hojigi mana call to kibdani sir ai phone location ye hero call torkani aina
ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯥ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯒꯦ ꯍꯦ 이씨 ꯌꯦꯡꯉꯨꯅꯦ ꯃꯔꯥ ꯂꯩꯕ ꯃꯤꯗꯣ ꯐꯥꯕ ꯉꯝꯅꯕ ꯍꯣꯠꯅꯧ ꯃꯔꯥ ꯂꯩꯇꯕ ꯃꯤꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪꯂꯒ ꯄꯣꯠ ꯂꯩꯒꯅꯨ ꯊꯝꯃꯦ ꯍꯦ ꯁꯔ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯄꯥꯛ ꯊꯥꯅꯤꯡꯕꯁꯤꯕꯨ ꯁꯔ ꯒꯥꯎꯃꯥꯏ ꯃꯗꯨꯅ ꯄꯦꯟꯒꯗꯕ ꯅꯠꯇꯦ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯟꯁꯤ ꯃꯥꯡꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯗꯃꯛꯇ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯆꯠꯊꯔꯤꯕꯅꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯄꯥꯝꯕꯁꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤ ꯂꯩꯕꯅꯣ ꯆꯞ ꯆꯥꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯁꯤ ꯍꯧꯖꯤꯛ ꯃꯈꯥ ꯊꯥꯕꯁꯤꯡ ꯑꯩꯈꯣꯏ ꯆꯠꯊꯅꯕ ꯍꯣꯠꯅꯁꯤ ꯐꯅꯤ ꯁꯔ ꯃꯦꯟꯃꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯁꯔꯅ ꯃꯔꯣꯟ ꯑꯃꯨꯛ ꯋꯥꯁꯛ ꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯊꯕꯛ ꯊꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤ ꯃꯦꯗꯥꯝ ꯇꯄꯥꯗ ꯑꯃꯨꯛ ꯇꯝꯕꯅ ꯐꯅꯤꯅꯦ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯊꯕꯛ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯄꯨꯂꯤꯁ ꯑꯣꯏꯕ ꯂꯣꯏꯅ ꯑꯃꯨꯛ ꯇꯣꯛꯅꯔꯛꯀꯅꯤ ꯇꯧꯔꯤꯁꯤ ꯃꯦꯗꯥꯝ ꯇꯄꯥꯗ ꯄꯥꯎꯁꯦ ꯑꯃꯨꯛꯇ ꯇꯝꯃꯨꯈꯤꯒꯦꯗ ꯑꯩ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏꯗꯨ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯉꯛꯄ ꯐꯪꯅ ꯍꯣꯠꯅꯈꯤ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯐꯣꯔꯃꯔꯁꯤꯡꯗ ꯊꯥꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯝꯃꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗꯤ ꯐꯣꯟ ꯍꯦꯛ ꯇꯧꯕ ꯂꯣꯏꯕꯒ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯕꯗꯤ ꯁꯤꯝ ꯑꯗꯨ ꯁꯠꯇꯣꯛꯑꯒ ꯂꯪꯊꯣꯛꯈꯤ ꯂꯣꯏꯅꯅ ꯐꯣꯟ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯣꯟ ꯇꯧꯔꯝꯗꯦ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯑꯃꯗꯤ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨ ꯈꯪꯂꯕꯁꯨ ꯃꯈꯥ ꯇꯥꯕꯗꯤ ꯈꯪꯕ ꯉꯝꯈꯤꯗꯦ ꯑꯁꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯐꯪꯈꯤꯕ ꯃꯈꯣꯏꯒꯤ CCTVꯒꯤ DVRꯗꯨ ꯂꯧꯔꯒ ꯀꯨꯞꯅ ꯃꯈꯥ ꯇꯥꯅ ꯅꯩꯅꯕ ꯍꯧꯈꯤꯔꯝꯃꯤ ꯑꯃꯗꯤ ꯁ꯭ꯇꯦꯁꯟꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯥꯃꯣꯏ ꯁꯔ ꯀꯔꯤꯅꯣ CCTVꯒꯤ ꯐꯨꯇꯦꯖꯇꯨ ꯌꯦꯡꯕꯗꯗꯤ ꯁꯔ ꯀꯔꯤꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯐꯪꯗꯦ ꯁꯔ ꯒꯥꯃꯣꯏ ꯑꯩꯁꯨ ꯀꯨꯞꯅ ꯌꯦꯡꯉꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ CCTV ꯐꯨꯇꯦꯖꯇ ꯅꯨꯃꯤꯠ ꯑꯗꯨꯗ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯃ ꯆꯪꯂꯛꯂꯒ ꯄꯣꯠ ꯄꯤꯔꯝꯕꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯑꯗꯨꯕꯨ ꯁꯔ ꯃꯥꯒꯤ ꯃꯃꯥꯏꯗꯨꯗꯤ ꯃꯥꯛꯁꯨ ꯎꯞꯄꯤ ꯁꯔ ꯑꯗꯨꯒ ꯒꯥꯔꯤꯁꯨ ꯅꯝꯕꯔꯁꯨ ꯊꯥꯗꯦ ꯁꯔ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯁꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯒꯥꯔꯤ ꯑꯍꯟꯕꯁꯤꯡꯁꯨ ꯂꯣꯏꯅ ꯆꯦꯛ ꯇꯧꯕꯗꯁꯨ AF ꯑꯅ ꯑꯗꯨꯝ ꯊꯥꯏꯗ ꯁꯔ ꯑꯗꯨꯒ ꯀꯔꯤꯅꯣ ꯒꯥꯔꯤ ꯅꯝꯕꯔꯁꯨ ꯈꯪꯗꯕꯅꯤ AF ꯊꯥꯔꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦꯅꯦ ꯁꯔ ꯒꯥꯔꯤ ꯅꯝꯕꯔ ꯂꯩꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯔꯕꯗꯤ ꯍꯥꯟꯅꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯂꯧꯊꯣꯛꯂꯒ ꯑꯅꯧꯕ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯑꯃ AF ꯊꯥꯗꯨꯅ ꯆꯠꯄ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯁꯔ ꯃꯁꯤꯗꯤ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯀꯝꯄꯦꯅꯤꯗꯒꯤ ꯊꯥꯔꯛꯄ ꯃꯤꯁꯨ ꯃꯥꯟꯗꯦ ꯁꯔ ꯂꯅꯥꯏ ꯑꯣꯏꯅ ꯊꯥꯔꯛꯄ ꯃꯤ ꯑꯣꯏꯕ ꯖꯥꯠꯂ ꯁꯔ ꯃꯃꯥꯏ ꯈꯨꯝꯂꯤꯕꯁꯤꯅꯗꯤ ꯃꯤ ꯑꯁꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯥꯛꯄ ꯃꯤ ꯑꯣꯏꯔꯒꯗꯤ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯈꯪꯐꯝꯗꯤ ꯊꯣꯛꯏ ꯑꯗꯨꯕꯨ ꯂꯛꯁꯃꯤ ꯑꯃꯗꯤ ꯃꯉꯥꯅꯗꯤ ꯃꯤꯑꯣꯏ ꯑꯁꯤ ꯃꯁꯛꯁꯨ ꯈꯪꯗꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯤꯕ ꯏꯃꯥꯗꯨꯅꯁꯨ ꯃꯤ ꯑꯗꯨ ꯐꯅꯌꯥꯝꯅ ꯃꯃꯥꯏ ꯈꯨꯝꯂꯕꯁꯨ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯛꯄ ꯃꯤ ꯑꯣꯏꯔꯕꯗꯤ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯅꯗꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛꯇ ꯂꯥꯛꯈꯤꯗꯕ ꯃꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯟꯅꯦꯛꯇ ꯊꯥꯔꯛꯈꯤꯕ ꯃꯤ ꯑꯃ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯅꯦ ꯁꯔ ꯒꯨꯂꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯤ ꯀꯔꯤꯅꯣ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨ ꯇꯧꯖꯒꯦ ꯀꯥꯏꯅ ꯁꯔ ꯃꯤꯒꯤ ꯏꯃꯨꯡꯗ ꯀꯔꯤꯅꯣ ꯄꯩꯁꯥ ꯗꯤꯃꯥꯟ ꯇꯧꯕ ꯆꯪꯕꯗꯁꯨ ꯄꯥꯔꯇꯤ ꯌꯥꯎꯕꯗꯤ ꯅꯠꯇꯕ ꯑꯗꯨꯒ ꯁꯥꯁꯤꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯈꯔ ꯁꯥꯁꯤꯟꯅꯕꯅ ꯈꯔ ꯍꯦꯟꯅꯁꯨ ꯇꯧꯋꯤꯗꯅ ꯁꯔ ꯃꯤꯒꯤ ꯏꯃꯨꯡꯗ ꯕꯣꯝ ꯂꯪꯉꯣ ꯍꯥꯏꯔꯒ ꯁꯔ ꯌꯨꯝ ꯑꯣꯟꯅꯗꯅ ꯀꯔꯤꯅꯣ ꯃꯅꯤꯡ ꯊꯪꯕ ꯏꯃꯨꯡꯗ ꯕꯣꯝ ꯂꯪꯁꯤꯟꯗꯅ ꯁꯔ ꯃꯅꯤꯡ ꯊꯪꯕ ꯏꯃꯨꯡꯗꯨꯗꯒꯤ ꯃꯤꯅ ꯐꯥꯔꯒ ꯐꯨꯗꯅ ꯇꯣꯠꯇꯅ ꯇꯧꯈꯤꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯁꯔ ꯁꯤꯕꯨ ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯅ ꯁꯔ ꯃꯤ ꯊꯥꯖꯜꯂꯒ ꯒꯥꯎꯃꯩ ꯑꯁꯦꯡꯕ ꯆꯨꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯚꯥꯞꯅ ꯁꯥꯒꯠꯄꯅ ꯌꯥꯔꯔꯣꯏ ꯁꯟꯇꯣꯁ ꯁꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯦꯖꯦꯟꯁꯤꯁꯤꯡ ꯄꯨꯝꯅꯃꯛꯇ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯨ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕꯁꯨ ꯐꯣꯇꯣ ꯑꯁꯤ ꯄꯤꯔꯒ ꯁꯤꯒꯨꯝꯕ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯃꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯗ ꯂꯩꯕ꯭ꯔꯥ ꯂꯩꯔꯕꯗꯤ ꯃꯤꯑꯣꯏꯗꯨ ꯀꯅꯥꯅꯣ ꯀꯔꯤ ꯄꯣꯠꯁꯛ ꯀꯗꯥꯏꯗꯒꯤ ꯀꯅꯥꯅ ꯊꯥꯔꯛꯈꯤ ꯃꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯑꯁꯦꯡꯕ ꯆꯨꯝꯕꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯇ ꯍꯣꯠꯅꯁꯤ ꯐꯅꯤ ꯁꯔ ꯑꯩ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯒꯦ ꯁꯔ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯍꯣꯠꯅꯕ ꯌꯥꯕ ꯀꯌꯥꯃꯔꯨꯝ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗꯤ ꯎꯔꯝꯗꯦ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯀꯣꯜ ꯇꯧꯔꯛꯈꯤꯕ ꯃꯤꯑꯣꯏꯗꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯁꯤꯠꯇꯅ ꯇꯧꯔꯛꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯐꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯔꯝꯃꯤ ꯑꯃꯔꯣꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯂꯛꯁꯃꯤ ꯑꯃꯗꯤ ꯃꯉꯥ ꯂꯣꯏꯅꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯊꯔꯣꯁꯪ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯗꯨꯅ ꯌꯨꯝꯗ ꯂꯥꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯛꯁꯃꯤꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯅꯤꯃꯛ ꯄꯨꯟꯅ ꯂꯥꯛꯈꯤ ꯇꯞꯅ ꯇꯞꯅ ꯀꯨꯝꯃꯣ ꯑꯉꯥꯡꯁꯥ ꯌꯥꯅꯤ ꯄꯥꯕꯨꯡ ꯃꯉꯥ ꯄꯥꯕꯨꯡ ꯌꯥꯅꯤ ꯌꯥꯅꯤ ꯑꯕꯣꯛꯁꯦ ꯑꯃꯨꯛꯇꯪ ꯈꯨꯠꯁꯦ ꯑꯃꯇ ꯄꯥꯏꯕꯤꯁꯤ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯈꯨꯠ ꯃꯇꯣꯟꯁꯤꯁꯨ ꯅꯣꯏꯅ ꯀ꯭ꯔꯤꯀꯦꯠꯀꯤ ꯕꯦꯠ ꯇꯧꯅ ꯌꯦꯁꯜꯂꯒ ꯊꯝꯃꯦꯗꯣ ꯀꯔꯤꯅꯣ ꯈꯨꯠꯁꯤꯗ ꯅꯣꯏꯅ ꯑꯆꯧꯕ ꯕꯦꯠ ꯑꯃ ꯌꯦꯁꯜꯂꯤꯁꯤꯕꯣ ꯁꯤꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ
ꯌꯨꯝꯁꯦ ꯑꯩ ꯕꯣꯛꯁ ꯑꯝꯇ ꯄꯥꯏꯖꯔꯔꯣꯏꯀꯣ ꯍꯩ ꯇꯥꯔꯤꯕꯅ ꯅꯪꯕꯨ ꯃꯦꯝꯃꯤ ꯏꯃꯥ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯤꯌꯨ ꯍꯩ ꯌꯨꯝ ꯑꯁꯤꯗꯅꯦ ꯕꯣꯛꯁꯀ ꯇꯥꯔꯝꯕ ꯈꯣꯠꯂꯝꯕ ꯑꯃꯠꯇ ꯄꯥꯏꯕ ꯌꯥꯗꯦꯀꯣ ꯕꯣꯛꯁ ꯄꯥꯏꯔꯨꯔꯗꯤ ꯁꯦ ꯈꯨꯠꯇꯁꯦ ꯕꯦꯠ ꯌꯦꯜꯂꯤꯁꯦ ꯁꯦ ꯀ꯭ꯔꯤꯀꯦꯠ ꯕꯦꯠ ꯑꯃ ꯌꯦꯜꯂꯤꯁꯤ ꯈꯪꯉꯦꯗꯅ ꯏꯃꯥ ꯍꯣꯏ ꯄꯥꯏꯔꯔꯣꯏ ꯅꯄꯥ ꯌꯥꯏꯅꯤ ꯃꯆꯥ ꯀꯅꯥꯅꯣ ꯃꯗꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯉꯣꯟꯗ ꯕꯣꯛꯁ ꯄꯤꯔꯝꯃꯤꯗꯨꯕꯣ ꯃꯃꯥꯏꯗꯨꯁꯨ ꯈꯟꯖꯜꯂꯤ ꯅꯣꯏꯗꯤ ꯀꯔꯤꯃꯇ ꯈꯪꯍꯧꯗꯦꯁꯨ ꯍꯥꯏ ꯑꯩꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯩꯁꯨ ꯎꯗꯔꯤ ꯈꯪꯅꯤꯀꯣ ꯄꯨꯂꯤꯁꯅꯒ ꯀꯔꯤꯒꯨꯝꯕ ꯐꯥꯔꯗꯤꯅꯦ ꯍꯩ ꯏꯕꯨꯡ ꯑꯆꯧꯕ ꯏꯃꯥ ꯀꯔꯤꯒꯨꯝꯕꯅꯦ ꯃꯤꯗꯨ ꯐꯥꯔꯗꯤꯅꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯄꯣꯔꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯈꯨꯠꯁꯥ ꯑꯍꯨꯝ ꯃꯇꯣꯟ ꯀꯛꯈ꯭ꯔꯤꯁꯦ ꯅꯨꯄꯥꯗꯨꯗꯒꯤ ꯃꯇꯣꯟꯗꯨ ꯀꯛꯑꯒ ꯑꯩꯒꯤ ꯁꯤꯒꯤꯗ ꯃꯇꯣꯟ ꯑꯍꯨꯝꯗꯨ ꯅꯞꯁꯟꯒꯦꯅꯦ ꯑꯃꯨꯛꯇ ꯏꯃꯥ ꯑꯗꯨ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤ ꯍꯩ ꯌꯥꯗ꯭ꯔꯁꯨ ꯃꯈꯨꯠꯇꯣ ꯃꯇꯣꯟꯗꯨ ꯀꯛꯊꯛꯀꯗꯕꯅꯤꯅꯦ ꯃꯈꯨꯠ ꯀꯛꯄ ꯃꯤꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯒꯦꯗꯣ ꯑꯃꯨꯛꯇ ꯈꯪꯍꯟꯒꯦꯅꯦ ꯃꯍꯥ ꯄꯥꯄꯤ ꯃꯍꯥ ꯆꯟꯗꯥ ꯅꯄꯥ ꯌꯥꯏꯅꯤ ꯃꯆꯥꯗꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯆꯥꯄꯣꯠ ꯄꯤꯒꯦꯗꯤ ꯂꯩꯇꯗ ꯃꯥꯅ ꯀꯔꯤꯒꯤꯅꯣ ꯕꯝꯕꯣꯂꯥ ꯄꯤꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯋꯥꯅꯤꯅꯦ ꯁꯤꯔꯝꯃꯣꯏꯗ꯭ꯔꯥ ꯑꯩꯕꯨ ꯃꯤꯠꯀ ꯇꯥꯡꯗꯅ ꯁꯤꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯃꯥ ꯁꯤꯗꯒꯤꯗꯤ ꯃꯤ ꯁꯛꯈꯪꯗꯕ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯥ ꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯩ ꯑꯩꯗꯤ ꯍꯟꯗꯛꯃꯨꯛꯇꯤ ꯆꯪꯁꯜꯂꯒꯅꯦ ꯀꯣꯟꯁꯜꯂꯒ ꯊꯝꯗꯣꯔꯤꯕꯅꯤ ꯑꯗꯨꯒꯅꯦ ꯍꯩ ꯏꯃꯨꯡ ꯑꯁꯤꯗꯅꯦ ꯑꯊꯧꯕ ꯍꯨꯏ ꯈꯔꯁꯨ ꯂꯣꯏꯔꯒ ꯊꯝꯖꯤ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯀꯣ ꯏꯃꯥ ꯑꯩ ꯄꯨꯂꯤꯁꯁꯨ ꯁꯤꯗꯩꯗ ꯃꯇꯝ ꯈꯔ ꯂꯩꯅꯅꯕ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅꯁꯨ ꯁꯤꯗ ꯃꯣꯏ ꯒꯥꯔꯤ ꯑꯃ ꯈꯥꯝꯃ ꯂꯩꯅꯤ ꯍꯥꯏꯕꯅꯤ ꯏꯃꯥ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯕꯣꯝꯅ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯍꯥꯏꯕꯁꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯏꯃꯥ ꯍꯩ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯅꯤꯒꯦꯅꯦ ꯍꯟꯗꯛꯃꯨꯛꯇꯤꯅꯦ ꯀꯣꯟꯁꯜꯂꯒ ꯐꯥꯔꯒ ꯀꯅꯥꯏ ꯃꯆꯥꯅꯣꯗꯣ ꯈꯪꯅꯕ ꯍꯣꯠꯅꯔꯗꯕꯅꯤ ꯃꯍꯥ ꯄꯥꯄꯤ ꯃꯍꯥ ꯆꯟꯗꯥꯟꯁꯤꯡꯗꯣ ꯈꯪꯉꯤꯗꯅ ꯏꯁ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯁꯤꯕꯣ ꯈꯨꯠ ꯃꯇꯣꯟ ꯑꯍꯨꯝ ꯌꯥꯎꯗ꯭ꯔꯒ ꯀꯔꯤꯅꯣ ꯑꯩꯕꯣ ꯀꯃꯥꯏꯅ ꯃꯣꯔꯣꯛ ꯃꯦꯠꯄ ꯆꯥꯗꯣꯔꯤꯅꯣ ꯀꯃꯥꯏꯅ ꯍꯦꯟꯇꯥꯛ ꯃꯦꯠꯇꯣꯔꯤꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯣ ꯅꯄꯥ ꯌꯥꯅꯤ ꯃꯆꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥꯒꯤ ꯃꯇꯧꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯁꯤꯕꯣ ꯆꯟꯗ꯭ꯔ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ 이바이 수많이 떨었지 락스미 수망할수 마땅 그래도 이바이 거기 시들 내려서 그리 눈에 할수 없잖아 이바이 아따 요하나티 봄 너무 에텍 떨었기 바이버시 이바이 юм도 술라가네 너무이나 까빠기는 소이는 하이러비 아두기 서럽디 이바이 마땅 그래도 폴리스나수 거기 티리버니 이바이 거기 당강시 로이나 내려서 아이쿠 좀 펌치더네 노무니니 내려서 둠 내려기 수많이 떨었지 레이디 거기 뿐나 시다 마땅 그럴 레이러스 이바이 아이쿠 로이니 하자리 이바이 юм놈도디 아두기 그리고 마마다 마두기 구동 자다버 레이러 산드라 어머보래 사캉더버 미마다 юм시들 라고 마tamda 아이쿠 까나노 캉드르가디 코이 온치나들 와리 사나바 야드레 아두가 이 폴리스타수 파오피라기 마팜시다 마코이기 가리마 레이니 하버도 가리도마디 통독실 로이드로 화부더디 상돈 레이비오나 아이 하이비 아브링아 이바이 아두나 파르니 이바이 아이쿠 юм다가 이사기 모고 부그러가네 아무 구동 디버 마카타나 돌카드라니 이바이 파레도디 그리블라시 이바이 폴리스 라이바이 파레도디 모이 아쿠이기 시 동안들 라포이랑 거니 아이 까나노니 행강자 폴리스 라이 말리니 노이보 헤이 브람부도 파라버리기 뭐니 노이보 이마 아무튼 하이베 코이마 셰프님이 이마지 부살라다 야니 이마 솜달라 이몽다 ngahaktang hey yani ai swaida ngahaktang lege police lai je ju ngahakta tagini hey panima ima khutta sokpudu kamdo birage khara farabro ibungo tauri je ngune khutchi maton ahumji kai adugo moina sida bende chi chaung ne ge salaga karino khutchi do ubang ma cha ma hapchalene se yengune se cricket bat mandre yengune sibo karino mingonda tauri sibo sina kamaina chak jaduri kamaini irujaduri ai sibu karino mi tawdoise ai di moro me patu chagali kamaina moro me tu no tawri sibu chaja karino mi sibu tawri sibu ima gi matau sidi nungai train tawri si ima karino khutto dum phara ganda dum yani de ima moro me patu khuchana me trasu karino samaina nungda samaina sunu ba khona ma leibo do henta ngari adum hapaga khon do na samai si pai bidi yagani de ima samaina dum tar ko su ba yagani hai na pa yani ma cha खुदोना समायना मेला चाबदो हाउबनी नै नुंगदा सुरगा चाबदो नतेने नोइना करिगिनो हजु बाबु नुपादो फाबा ngamdriदुबो नुपादो फारदिने मागी खुद मतोंदो कखलगा आइगी खुद ककिबा मपासिदा मागी दोम त नपगा हापकेने करिनो नै मा अदुदि हापा यारोइदा हे करिनो नै हापा याद्रसु मागी सु मतोंदो कखथगदबनिने
미게 마톤제 깍탈라가 마나 농아리도 거리노이바 마기도 깍탈라디 마수 농아리야다나 하 마수 짝 잡아도 야라로이바 되기디 마톤도는 꼰찰라가 잡아도 마그라마이나 짜게도 강한 게 더우니네 이마 사위게노 이마 파나바 거 야마 칸노 호나리 너희나 파네다 하이 파바디 송농감되네 너희야 누감 야미두부 나티 붕어 마마 단단한 감바라니 너희보 이마 아무도 탑탑이고 이마 에코이 미오에두기 공골 야마 칸을리 아두고 마파마시 락처리 시지마 에코이 미오에두기 공골 리바 락처리면 sir madam 하이비요 sir 아이 오디오 엄청 타자라기 오디오 시기 건젤시 강봉감바라 무도 이용비 파니 타비로 시달래 아무도 타비요 아이고 파갈파디 나쁜 시는 거 뭐야 너희 아이 폰 로케이션 얘기 해로 올 떨어가니 아이나 심 토대고 hun도가니 나코이네 강봉감바다 나티 아생부도 하비게 마라리바 미도 파봉 없나 보노 마라릭도 미부 항빵라가 what 내게노 담메 헤이 시디 가라기 건제노 마마 시기 건제인지부 뭐이 바보 아이디 건제는 시디 가라노 강봉감디 아이 마기 폰데 레코드 부기 건제인지나 매담 sir 아무도 되닝심이 나도가 건제를 시쇼에 거의 송이 폰데 좀 값은 저런 문내 타비르가 가나노 하이브도 강봉감브레인데 미오시나 코이도 콜 떨어고데기 에코이 마하키 콘젤을 시카나노 하이드나 티저라고 아돔나 하나 따키바 아돔나 로이나 키바 미오싱이 말았다 콘젤을 시마나바 여비브라 마시디 뭐 에코이디 다하다가니 아두부 에코이도 소미오시나 디콜 떨어리면 더도시가 마리리나바 미마 하르가디 콘젤을 시오이가던 마하키 폰 로케이션 에코이 부토 봉감들 마람니 마나 폰도 시즌 얼마 둥다 폰도 온 아무나 떨어게들 아두기 마탁다 심마두슈 아무거나 액티브이들 마신나 딱고디 막 시즌able 에르가 폰 아마디 심마두 hun도론 마신나 미오에 시카나로 하베시 쿠나 부토노 호나바다 아와바 모이 아두부 아이코이나 마하키 공걸 리베디 아코이 깨동능도 극도로 잔드라 이바이 미오시기 콘젠치보 시바이 콘젠치 이 록션 뭔감되고 이바이 아두가 마시 보보다 코인 디나 로이너리바 미시데디 시그마 미시 콘젠치 박 야우디디 바이 아두디 미오 시카나노 하이버시디 아쿠슈 콩드레 파레사라드디 아코이 목자 자루기 아두가 락스미 망아 sir 나코디 콘젤레시 타키발레브라 sir 콘젠치 록션 버딩감드 락스미 아탐나니 이뭉시다 넌건데 택도보마 나트라가 망알데 택도보마 나트라가나 이뭉시다 레리바 동기 이마파봉다 에택 토르포 나트라가나 풀업 이뭉시다 미레링에다 पोषक असी पोखारकपदगी इमुंग असिदा लेरिबा मिसिंगबु अटेम्प्ट तौननम होनरपा अमदि सोयदन ओइगदोरिबा अदुबो मियो एसे कनानो हाइबदि आइखोइना सु पुथोपो ngamdri aduga imung manungda leiriba miyam punamak singasina ado madongi punchida thokiba thodo watho amadu lamjinduna thodo osiga chananaba puthopsu imung inspector आइखोइ करिमत लाम फंगद्रि ngasi phawbudi khoina kanagum amatagi आइखोइ mangnaba tokidabani nanibo आइखोइदि ningsangbada karisu thoktrabani आइखोइ मसिन onsinaraga आइखोइबु कनागा खना चैना किबो लेबगी हाइदुना आइखोइ onsinaraga खनाबा मतमदा करिगो ममदो पुथोपु ngamद्रबनि निबो फरे सर अमबोरे आइखोइ मखाताना कुपना खोइ थिजनकी खनजेलसे आइखोइगी इन्फॉर्मर थादोक्तना कनागी खनजेन मानबगे हाइबदो सुकुपना थिरि फरे दुदि आइखोइ मुक चचनबा तोक्से अदुगा तोंगालसिदा सोखोइगी पुलिस की टीम अमा मफम असिदा लेरे तंगाइ फद्रबदि खोइ अमोना लारबा सुलाक्सकी फनिबु लौंगासा चनबा तोक्से इस करिनोने पुलिसना सो हुराम भाबा ngamdraba हुरामना दो ngam다레네 तौरिसा उसीगा हुदोंगा खानाबदा उसीना ngam에도 니네 तौरि시디야 इस 감동니 तौरि시디야 इस 이봉아 나코이 마반 암도 독바 야로이고 요마세기 마능다 좀 레게다바니고 이마 아이코이 뿌나 말로이나 강자리 아두가 पुलिसकिसु मखोइगी गाड़ी मा थोंगादा खामदनु लेरेदना हाय पुलिस लेरगा गाड़ी तौदोइनोने पुलिस लेना फाबा ngamद्राबदुबु पुलिसना सिदा लेरा काइदौदोरिगे पुलिस तुदि सिदा लेदौ सरुक्ता हुरामबजिंगोदो कोइथि थिरगा खरा याम चंगा कोइथि थिर फादौनिने बुंगो लक्ष्मी सुक्ता थाजद्रि हाइरे सोमदमदो थो असा पोछारबु मापमिमिने करि पुलिसना हाइरमदा थौदोक्सि आइगा मरि लेनबो नत्रगा नंगा मरि लेनबो हाइबो फुमसे हॉस्पिटल से हम कन हाइरम अदुबु नंगा नुंगाइना दब नहावाय खना चैनबा कना लेखि
ꯑꯩꯗꯤ ꯀꯅꯥꯝꯇ ꯈꯟꯅ ꯆꯩꯅꯕꯁꯨ ꯂꯩꯇꯦ ꯇꯁꯦꯡꯅ ꯅꯪ ꯂꯣꯠꯀꯅꯨ ꯑꯩ ꯅꯉꯣꯟꯗ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯅꯉꯣꯟꯗꯅꯦ ꯑꯩ ꯍꯥꯏꯔꯣꯏ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯊꯥꯖꯗ꯭ꯔꯤꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯅ ꯍꯥꯏꯖꯕꯁꯤꯗ ꯂꯛꯁꯃꯤ ꯊꯥꯖꯕꯒꯤ ꯋꯥꯗꯤ ꯑꯗꯨꯝ ꯊꯥꯖꯩꯗ ꯑꯗ ꯑꯩꯁꯨ ꯁꯨꯝ ꯆꯤꯡꯅꯕ ꯊꯧꯗꯣꯛ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯅꯪꯒ ꯑꯩꯒ ꯌꯦꯛꯅꯕ ꯑꯣꯏꯒꯗꯧꯕ ꯃꯤꯁꯤ ꯑꯩꯗꯤ ꯂꯥꯝꯕ ꯐꯪꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯄꯟꯕ ꯄꯤꯈꯤꯕ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯅꯕ ꯁꯤꯟꯈꯤꯕꯁꯨ ꯂꯩꯇꯦ ꯂꯛꯁꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯑꯩꯅ ꯑꯋꯥꯕ ꯄꯤꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯠꯇ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯂꯩꯔꯕꯗꯤ ꯑꯩ ꯀꯔꯤꯝꯇ ꯆꯤꯡꯅꯗꯦ ꯐꯔꯦ ꯄꯨꯂꯤꯁꯅꯕꯨꯗꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯇꯔꯥꯏꯅ ꯂꯧꯕꯗꯤ ꯈꯛꯆꯨꯝꯅꯤ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯄꯨꯂꯤꯁꯅ ꯊꯤꯔꯤꯁꯤꯒ ꯐꯔꯦ ꯑꯉꯥꯡꯁꯥ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯑꯗ ꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯂꯥꯎ ꯁꯤꯗ ꯂꯥꯛꯑꯣꯅꯦ ꯁꯤꯗ ꯄꯨꯟꯅ ꯈꯟꯅꯁꯤ ꯂꯥꯎꯅꯦ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯈꯟꯅꯔꯤꯗꯣ ꯀꯔꯤꯅꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯩꯀꯩ ꯊꯧꯗꯣꯛ ꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯃꯉꯣꯟꯗꯁꯨ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤꯒꯦꯅ ꯍꯪꯅꯔꯝꯃꯤꯅꯤ ꯍꯣꯏ ꯑꯗꯨꯁꯨ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯨ ꯑꯃ ꯂꯩꯔꯕꯗꯤ ꯄꯨꯂꯤꯁꯇ ꯑꯩꯈꯣꯏꯅ ꯄꯤꯔꯕꯗꯤ ꯄꯨꯂꯤꯁꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨꯅꯦ ꯄꯨꯂꯤꯁꯁꯨ ꯒꯦꯠꯇ ꯂꯩꯔꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯅꯣꯡꯃ ꯅꯤꯅꯤꯗꯪꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯂꯣꯏꯗ꯭ꯔꯤꯕ ꯅꯪꯒꯤꯗꯨꯕꯣ ꯀꯗꯥꯏꯗꯒꯤ ꯂꯣꯏꯕꯅꯣꯗ ꯑꯁ ꯅꯥꯄꯤꯅ ꯂꯣꯏꯅ ꯁꯨꯡꯖꯟꯕꯗ ꯂꯣꯏꯔꯕꯅꯤꯅꯦ ꯁꯤ ꯇꯧꯔꯤꯁꯦ ꯑꯁ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯍꯩ ꯔꯥ ꯈꯔ ꯊꯥꯔꯗꯤ ꯐꯗꯧꯅꯤꯗꯣ ꯎꯄꯥꯟꯗꯤ ꯑꯗꯨꯝ ꯊꯥꯕꯁꯦ ꯑꯩꯗꯤ ꯄꯥꯝꯗꯤ ꯄꯥꯝꯃꯦ ꯍꯥꯏꯕꯕꯨꯀꯣ ꯍꯩ ꯔꯥ ꯄꯥꯟꯕꯒꯨꯝꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤꯅꯦ ꯂꯩ ꯁꯥꯠꯄꯒꯨꯝꯕ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯃꯣꯏ ꯍꯧꯖꯤꯛ ꯃꯅꯥ ꯁꯪꯇ꯭ꯔꯤꯛ ꯁꯪꯕꯗꯣ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯊꯥꯕꯁꯤꯡꯗꯣ ꯃꯍꯩꯁꯨ ꯌꯥꯟꯗꯦ ꯀꯔꯤꯅꯣ ꯃꯄꯥꯟꯁꯨ ꯁꯥꯠꯇꯦ ꯍꯣꯏ ꯃꯥꯅ ꯑꯣꯛꯁꯤꯖꯦꯟꯕꯨꯗꯤ ꯄꯤꯔꯁꯨꯀꯣ ꯂꯩꯗꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯍꯩ ꯃꯔꯣꯡꯁꯨ ꯑꯗꯨꯝ ꯄꯥꯟꯕ ꯎꯅꯥ ꯑꯣꯛꯁꯤꯖꯦꯟꯁꯨ ꯑꯗꯨꯝ ꯄꯤꯕ ꯁꯤꯒꯨꯝꯕ ꯄꯥꯝꯕꯤꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯗꯨꯗꯤ ꯃꯊꯪ ꯊꯥꯕꯗꯗꯤ ꯆꯥꯕ ꯌꯥꯕ ꯑꯣꯏꯅ ꯃꯌꯥꯝ ꯑꯣꯏꯅ ꯊꯥꯔꯁꯤꯅꯤꯀꯣ ꯑꯁ ꯀꯔꯤꯅꯣ ꯈꯪꯗꯦ ꯔꯥꯍꯨꯜ ꯅꯪꯅꯗꯤ ꯑꯗꯨꯝ ꯃꯊꯪ ꯊꯥꯕꯗꯗꯤ ꯍꯥꯏꯔꯤꯕ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯤꯜꯂꯛꯀꯗꯣꯔꯤꯅꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥꯖꯅꯕ ꯍꯣꯠꯅꯗꯗꯤ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯃꯊꯪ ꯊꯥꯕꯗꯗꯤ ꯆꯥꯕ ꯌꯥꯕ ꯉꯥꯛꯇ ꯊꯥꯔꯁꯤ ꯆꯣꯔꯐꯣꯟꯒꯨꯝꯕ ꯅꯣꯕꯥꯞꯀꯨꯝꯕ ꯆꯝꯄ꯭ꯔꯥꯒꯨꯝꯕ ꯀꯣꯝꯂꯥꯒꯨꯝꯕ ꯁꯦꯝꯒꯨꯝꯕ ꯌꯥꯔꯕ꯭ꯔꯣ ꯑꯗꯨꯅꯤꯅꯦ ꯀꯔꯤꯅꯣ ꯍꯩꯀ꯭ꯔꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯩꯀ꯭ꯔꯨꯒ ꯆꯥꯕꯁꯤꯗꯤ ꯑꯁ ꯀꯔꯤꯅꯣꯅꯦ ꯍꯩꯀ꯭ꯔꯨꯒ ꯅꯣꯡꯃꯥꯡꯈꯥꯒ ꯁꯤꯡꯒ ꯍꯥꯞꯄꯒ ꯁꯨꯔꯒ ꯆꯥꯕꯗꯨꯒꯤ ꯈꯨꯍꯥꯎꯗꯨꯗꯤ ꯑꯁ ꯆꯥꯕ ꯆꯥꯅꯤꯡꯉꯦꯀꯣ ꯀꯔꯤꯅೋ ꯍꯣꯔꯦꯟꯗꯤ ꯀꯔꯤꯅೋ ꯍꯩꯀ꯭ꯔꯨ ꯈꯔ ꯃꯅꯤꯡꯗꯒꯤ ꯍꯦꯛꯂꯒ ꯆꯥꯕ ꯇꯥꯔꯦꯗꯅ ꯌꯥꯏ ꯑꯗꯨꯕꯨ ꯍꯩꯀ꯭ꯔꯨ ꯆꯥꯕ ꯆꯪꯈꯤꯗ꯭ꯔꯣ ꯇꯦꯌꯥꯏꯅ ꯑꯃꯨꯛ ꯊꯕꯛ ꯇꯣꯛꯅꯦꯅ ꯍꯥꯏꯖꯜꯂꯛꯏꯗꯨꯗꯤ ꯈꯪꯗꯦꯅꯦ ꯃꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯨꯝ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯕꯁꯤꯗ ꯋꯥꯈꯜꯁꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯀꯔꯤꯅꯣ ꯃꯥꯅ ꯑꯃꯨꯛ ꯊꯕꯛ ꯇꯣꯛꯀꯅꯤꯅ ꯍꯥꯏꯖꯜꯂꯛꯏ ꯑꯩꯅ ꯃꯦꯗꯝ ꯇꯣꯐꯥꯗ ꯑꯩꯅ ꯐꯣꯟ ꯇꯧꯕꯅꯤ ꯐꯣꯟ ꯇꯧꯔꯀꯥꯟꯗ ꯇꯦꯌꯥꯏꯅ ꯁꯥꯎꯕꯗꯒꯤ ꯊꯕꯛ ꯇꯣꯛꯑꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯦꯗꯝ ꯇꯣꯐꯥꯗꯣ ꯁꯤꯊꯥ ꯅꯣꯛꯈꯠꯂꯛꯑꯦ ꯃꯥꯅ ꯊꯕꯛ ꯇꯣꯛꯑꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯇꯣꯛꯑꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯔꯤꯅೋ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯑꯃꯗ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯀꯔꯤꯅꯣ ꯌꯨꯝ ꯀꯩ ꯄꯥꯜꯂꯒ ꯂꯣꯏꯅ ꯂꯩꯔꯁꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯌꯥꯎꯔꯝꯕ ꯃꯈꯩ ꯊꯕꯛ ꯇꯣꯛꯑꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤꯅ ꯃꯦꯗꯝ ꯇꯝꯐꯥꯅ ꯁꯤꯊ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤꯗ ꯑꯁꯤꯁꯨ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯗꯅꯕ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯁꯤꯒꯤ ꯃꯇꯧ ꯇꯝꯈꯤꯕꯁꯤꯅꯀꯣ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯃꯤꯁꯨ ꯀꯩꯅꯣ ꯅꯨꯡꯁꯤꯔꯤꯅꯤ ꯀꯩꯅꯣ ꯑꯁ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯨꯄꯤꯅ ꯅꯨꯄꯥ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯁꯦ ꯁꯤ ꯇꯥꯕꯗ ꯊꯃꯣꯏꯁꯦ ꯇꯤꯡ ꯂꯥꯎꯕꯅꯤꯅ ꯑꯩꯈꯣꯏ ꯖꯨꯟꯔꯩꯅꯁꯨ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯈꯜꯂꯨꯕꯗꯀꯣ ꯑꯁ ꯀꯨꯏꯔꯦ ꯅꯨꯡꯁꯤꯔꯕ ꯆꯦꯛꯂꯧ ꯁꯛꯇꯝꯗꯣ ꯎꯗꯕꯗꯣ ꯈꯪꯅꯤꯀꯣ ꯍꯟꯗꯛꯇꯤ ꯈ꯭ꯔꯤꯁꯃꯥꯁꯇ ꯆꯠꯄ ꯃꯇꯝꯗꯀꯣ ꯑꯩꯅ ꯃꯥꯕꯨꯀꯣ ꯃꯅꯥꯇꯣꯟꯗ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯖꯤꯟꯅ ꯁꯤꯛꯀꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯅꯥꯇꯣꯟꯗ ꯈꯨꯖꯤꯟꯅ ꯁꯤꯛꯀꯅꯤ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣꯕ ꯁꯣꯝꯅ ꯅꯨꯡꯁꯤꯕꯒꯤꯅꯤ ꯀꯔꯤꯅೋ ꯀꯔꯤꯅꯣ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤ ꯅꯨꯡꯁꯤꯕꯗ ꯃꯅꯥꯇꯣꯟꯗ ꯁꯨꯃꯥꯏꯅ ꯅꯦ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯌꯥꯏ ꯀꯔꯤꯅോ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯔꯤꯅೋ ꯏꯟꯇꯔꯅꯦꯠꯇ ꯑꯃꯨꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯅ ꯀꯔꯤꯅೋ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯀꯔꯤꯅೋ ꯃꯣꯏ ꯃꯁꯦꯅ ꯁꯥꯟꯅꯈꯤꯕ ꯖꯂꯀꯂꯤ ꯃꯌꯥꯝꯗꯨꯅ ꯀꯔꯤꯅꯣ ꯐꯦꯁꯕꯨꯛꯇ ꯀꯔꯤꯗ ꯊꯥꯗꯣꯔꯛꯈꯤꯕ ꯃꯌꯥꯝꯁꯤꯅ ꯀꯔꯤꯅೋ ꯈꯪꯗꯦꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯄꯨꯔꯥ ꯕꯤꯔꯥꯅꯤꯀꯣ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯐꯕꯖꯥꯠꯅꯤꯗ ꯖꯂꯀꯂꯤ ꯁꯥꯟꯅꯔꯁꯨ ꯈꯪꯅꯔꯝꯗꯕꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯑꯔꯣꯟꯕ ꯆꯠꯊꯕꯁꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯂꯣꯏꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯅ ꯂꯣꯏꯅ ꯈꯪꯍꯟꯕ ꯖꯂꯀꯂꯤ ꯍꯥꯏꯔꯤꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯈꯪꯍꯟꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯖꯂꯀꯂꯤꯗꯤ ꯀꯔꯤꯅꯣ ꯅꯪ ꯖꯂꯀꯂꯤ ꯈꯪꯗ꯭ꯔꯣ ꯖꯂꯀꯂꯤ ꯍꯥꯏꯕꯗꯤ ꯀꯔꯤꯅೋ ꯑꯔꯣꯟ ꯑꯊꯨꯞ ꯀꯔꯤꯅೋ ꯆꯠꯊꯕ ꯃꯌꯥꯝꯗꯨ ꯃꯌꯥꯝ ꯃꯥꯡꯗ ꯂꯣꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯨꯅꯤꯅꯦ ꯀꯔꯤꯅೋ ꯁ꯭ꯔꯤ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯒ ꯀꯔꯤꯅꯣ ꯔꯥꯙꯥ ꯍꯣꯏ ꯇꯨꯔꯦꯟꯗ ꯀꯔꯤꯅೋ ꯏꯔꯨꯖꯕ ꯃꯇꯝꯗ ꯖꯂꯀꯂꯤ ꯁꯥꯟꯅꯩ ꯍꯥꯏꯗꯨꯗꯤ ꯀꯔꯤꯅꯣ ꯅꯪꯁꯤ ꯀꯔꯤꯅೋ ꯑꯁ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤꯒ ꯑꯃꯠꯇ ꯇꯥꯗꯕ ꯃꯥꯜꯂꯦꯗ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦꯗ ꯖꯂꯀꯂꯤꯒ ꯍꯥꯏꯖꯟꯗꯅ ꯀꯔꯤꯅꯣ ꯅꯪꯒꯤ ꯂꯣꯟꯁꯤꯕꯣ ꯑꯁ ꯀꯔꯤꯅꯣ ꯅꯪ ꯐꯥꯎꯕꯅ ꯈꯪꯗ꯭ꯔꯗꯤ ꯑꯩꯅ ꯀꯔꯝꯅ ꯈꯪꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯪ ꯈꯔꯗꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯔꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯏ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯔꯤꯅꯣ ꯁꯤꯗꯤ
저 CM 맞동 따라가 레시 그리노 시랑 가마다 그래 저 CM 맞동 따라시보 에이 가마이 에이 항도누고 아무 뽀카락더나 뭐 아데리 이마 뭐 굿마 돈 야우더보도 호이네 그리노 시부 뭐 항도르고 팡 나오는 뽀카라디 에라 그리노 아이저 폴리스니 그리노 뭐 뭐를 시간간 나오니 당하고 시디 CN이니 그리노 그리 CN어 시디 인스펙터 TAYAI 그리노 시디 인스펙터 TAYAI 셔디 이렇거니네 그이노 하지보 또 영원의 두세 셔디 이렇거니네 낭나 아이기 공부 리버 방어에 그리노 하나 해보지 에이 아들이 라 때에 비로시 그이노니 용을 실어 호이 sir 나이코이 그리노 아이어로 고지 그이노 이 바빠 칼라니 낭도이도 그리노 양나 담는 버기니 그리노네 로 정실로 sir 그도래가 뭐 sir 또 아이가 그리노세 아코기 로홀가 시대다 하이레이 타버게 시 마콩지 생도분에 sir 아도 그디 sir 시기 나피 머럭다 sir 지랑 아마나 두 시기 지랑지다 sir 또 시기 마룽지다 시기 세지 요먹을 내려면 sir 아도 그 인스펙터 때 sir도 이버시티 오르 말래 sir 그래 비로시다 이게 sir 시달래 그래 인스펙터 때 인스펙터 때 낭나 이부 파버디 그도는 승어모 하드가 낭나 이게 건걸 리리버니 하이든 호너리버도 아레마 따라마니네 아이는 하이드로 폰도 아이는 못할 크라버니 낭나 이게 건걸 리번 감브라네 그리시 리번 감모 하드가네 마라라이 타바미데 낭나 와항 파항드나 낭 울레이드나 게사시 낭나 로션번 감다드나 호너리버도 아이 로이네 칸 이문 원웅도 짤르가 낭나 파우너리바 낭나 호너리버 떠리버 보는 아레마 따바나드로 얌나 헤이싱다이네 얌나 캉다이네 낭 망하이레네 낭 얌나 묵자다이네 아이기 말함다고 낭나 까리 강문 감러보게 까리 감러보게 ngasisu 낭기 폴리스 스테이션 아시기 만웅시 먹다든 아이나 제 팀이 이르가 낭원다 와펌싱 아시 하이분 감래 소이드나 먹기 낭나 빠가네 해나 칼레 나드가 GTS기 쿠탕다 낭나 이부 콩고 리본 감거드로 앞다 휴네 감거드로 낭기 폴리스 스테이션 아시기 아코이보다 CCTV 노이나 빠 CCTV 시다 아이 마약생 우본 감러 아무도 영원해 아이게 콩고 리보다 나 하나 까리 감거다게 ngamlabadi aibu nangna phok aibu cherak piyo inspector TAYAI nangna aibu hek pha ngamlaba ai na khwaidi ge hisingba police officer manena khangen aduga imung manungdu halakredana mayumda lekre nokoina thongana police ki gari timma mangak tuna thami ai mona khang adu ingondadi no problem ingondadi matuna karigama problem amata leite aina dum imung adu sathani mama tamna sathagani 나코이랑 감라버디 뭔가 두더기 마코이싱도 간 망감는 바로 anytime 아이나 마타 마마다다 아이나 마코이데 어택 도그니 아드가 나코이네 ing어도 까리셔도 봉어 내가 까리고마 난 이거 탱나라버수 난 에이부수 마삭한 거 아드나 난 ing어도 사타르 가도 타박 고디 먹도 이나 기발레티 ing어도 까리고마 프로블렘 아무타 레티 no problem 에이 아드가 아로이번 하이비롱게 감라버디 난 이거 콩글리요 아이부 파나 호노 인스펙터 TAYAI 아이부 파죠. 낭나 이부 파보다 no problem. 아드디 ngasigiri matang silo shinjirgi. 단자 아마다 목 보고 저기. 와로 비비아디 인스펙터 TAYAI. Goodbye. 그야도 시트리면은 마시기 미야시. sir, 그리노 sir. sir나 얌나 하이데네 sir. 아사오버디 sir. 파타가더버니 하이데나. 란 ꯆꯠꯄ ꯃꯇꯝꯗ ꯑꯁꯥꯎꯕꯅ ꯍꯨ ꯑꯣꯏꯍꯜꯂꯤ ꯑꯁꯥꯎꯕꯅ ꯃꯥꯏꯊꯤꯅꯕ ꯃꯔꯝ ꯑꯣꯏ ꯍꯥꯏꯗꯦꯅꯦ ꯁꯔ ꯆꯨꯝꯃꯤ ꯒꯥꯎꯃꯩ ꯑꯩ ꯑꯁꯥꯎꯕꯅ ꯍꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯃꯍꯥꯛꯄꯨ ꯐꯥꯕ ꯃꯇꯧ ꯀꯔꯝꯅ ꯉꯝꯒꯅꯤ ꯄꯨꯂꯤꯁꯅꯁꯨ ꯃꯋꯥ ꯃꯄꯥꯎ ꯑꯝꯇ ꯍꯥꯏꯔꯛꯇꯦ ꯃꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯀꯔꯤꯝꯇ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯗ꯭ꯔꯖꯥꯠꯂꯦ ꯚꯥꯏ ꯆꯟꯗ꯭ꯔ ꯃꯇꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯂꯩꯔꯛꯁꯤꯁꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯁꯨꯔꯦ ꯃꯈꯥ ꯇꯥꯅ ꯅꯈꯣꯏꯁꯨ ꯁꯤꯗ ꯁꯨꯝ ꯂꯩꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯌꯥꯅꯤꯡꯗꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤꯁꯨ ꯏꯕꯥꯏ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗꯤ ꯏꯕꯥꯏ ꯀꯨꯏꯅ ꯂꯩꯔꯗꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯀꯥꯏꯕ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯈꯣꯡꯁꯦ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯏꯕꯥꯏ ꯄꯨꯂꯤꯁꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯕꯨ ꯁꯪꯗꯨꯅ ꯂꯩꯈꯤꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯒ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯃꯈꯣꯏꯅ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯤꯁꯤꯕꯨ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯖꯥꯠꯅꯤ ꯑꯗꯨꯕꯨ 미우싱 시 부톡봉 감들버시니 이바이 뭐거기는 미 부톡봉 감되나 거기 수많이 좀 파전 부절래리 그만이 되노 나티 이사노 파저 터벅 쳤트레 아두가 이모노 피쇼 뭐 펌시데 수많이 좀 내리디
ꯑꯃ ꯑꯣꯏꯔꯦ ꯑꯃ ꯑꯣꯏꯔꯦ ꯄꯨꯂꯤꯁꯇ ꯍꯪꯉꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯪꯉꯁꯨ ꯇꯉꯥꯏ ꯐꯗꯅ ꯍꯪꯉꯁꯤ 이바이 어두서 못 기리버니 봄 북한 멍엄버니나 뭐 용도 나가 놈이네 갚거드라 이바이 어두서 못 칸다버 야다버니 이바이 어두 단계 칸먹이니 쩐드라 어두 너트러버디네 너코이는 머펌시대 레버기디 아이고이나디 까리고마 아마다 이 너코이다 하이닝아이 레이티 어두부 그냥 코이노 코이 머펌시대 로트나 레가 도리버노니 떠르시 이바이 폴리스 라인 이바이 까리고 뭐 클루마던 강어마디 파니다 장천비로 솜다 이들 깎기비로 강사 sir ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯃꯇꯥꯡ ꯍꯧꯖꯤꯛ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯊꯤꯕ ꯌꯥꯕ ꯊꯤꯔꯤ ꯃꯤꯑꯣꯏ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯃꯨꯛꯈꯛꯇꯪ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯀꯣꯜ ꯇꯧꯔꯝꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯆꯤꯊꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯂꯪꯁꯤꯟ ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯈꯪꯂꯕ꯭ꯔꯥ ꯑꯩꯈꯣꯏꯅ CCTV ꯐꯨꯇꯦꯖꯇ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤ CCTV ꯐꯨꯇꯦꯖꯇ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯆꯤꯊꯤ ꯂꯪꯖꯜꯂꯝꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯅꯥ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤ ꯀꯦꯁ ꯂꯥꯛꯄ ꯃꯤꯑꯣꯏꯅ ꯆꯤꯊꯤ ꯑꯗꯨ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯝꯂꯒ ꯀꯅꯥꯒꯨꯝꯕꯅ ꯂꯪꯁꯤꯜꯂꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯆꯤꯡꯅꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯀꯦꯁ ꯑꯁꯤꯕꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯁꯔ ꯀꯦꯁ ꯑꯁꯤ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯒꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯇꯥꯒꯅꯤ ꯑꯗꯨꯕꯨ 미오의 시카나노 하이버도 아코이 서수 오자 오이비라면 아두가 아코이 메담수 오자 오이비면 핸라이팅 아시부 강벙엄바 마두디고 얌로 와가니 아코이니 핸라이팅 아시드 강버디 아코이는 감로 아두그냥 그러고 사트라마 얌기 핸라이팅 좀 까나마터디 강벙엄 아두부 서 마펌 마시데 코네 락세리버 시슈 아코이네 비람바 콘젤 하나 따키바 아두가 하나 강키바 하이버디 이몽 어시다 톨리버 토독시 이몽 시대 에택 떠리버니네 이몽 시기 미네디 쇼이드나 먹기 탱나키바 강키바 미 아마나디 쇼이드나 사타보이게 더르비 그리 하베고 마니서 이몽 어시다 톨리버 토독시 이몽 어시기 미가 쇼이드나 강나키바 아마디 탱나키바 미디 오이게 더르비 강나키바 탱나키바 하이버디 아이기 와품시 아동이 자누피 락스미 마하카 눅시 능원기 아두구마 와품 나티 maybe 오람버수에 오람도부시게 아두가 살고 오람버수에 매담고 오람버수에 소이드는 막기 탱나키바 미 아마디 오이런 그리 해봐 매미 아이 다자리 아이 이마기 아이 자무도 비란만이 가다이노 핸라이팅 넘때 인적이 매담 시달레 이자래 핸라이팅 시 인스펙터 핸라이팅 시부 잉원데 영할라가 아이나 강근이 하이나 칸버기 와칸 시부 매담 사트라 마야마 탱나락바니 아두가 사트라 마야마 탱나락바 하이버시 까나나 강근 타우독시 아이나 칸자버다 매담 코이가 하나 우나키바 매담 코이가 탱나키바 미야마나 타박 아시 사타부 의견에 하이버시 접중나 아이나 강마되게 아두고 아이코이디 핸라이팅 아시가디 미 아마가 이만 많아버시 야오 아이고 시디 야오리바 그리노네 시부 매담 그리래네 아이나 찍나봐 막학디 그리 해봐 뭐이 바보 아이나 찍나봐 말래 그리 까나노 너는 찍나리 바보 하이고 까나노 너는 찍나리 바보 뭐이 바보 시부 이런 거들네 아이고 타자버디 인감되다 에이 넌 찍나리 바도 까나노 하유네 오이람들부서 거슈까이디 아두부 폴리스 락링에다 뭐코이도 까나노 하이나 강도는 뭐기 던자두디 로거더버니네 하요 까나노 너는 찍나리보 뭐이 바보 마시부 이런 거들네 하요버 너가 찍나리도 까나노 하유네 매다 까나노 찍나리비도 아이코이다 하비 마학고 이코이노 와항빵르가 타도스기 마탕나 항제르가 아싱보 와펌도 강내나 보너지 하비요 매다 까나노 하비요 마학고 이런 거들네 sir aikoibu karigino mo pubirisibo sir aikoina kari kai boy nakoina kai ba kai dabadudi aikoina hangadori bo hang sigi pa compire kana kangadabane aseng masingdo yamna yana do mayu kanaro sir aikoina kari kai krobi sir amu tai bi sir aikoina kari kai krobi hey jumine nakoina kai ki ba kai da bo wanati aikoina hangadori bo hang sigi chapchaba pa compire chapchana pa compire badi pai kariguma pa compire da batarabadi nakoi nathoi pa bo manglabi सर मधुदि तोबिनो सर अखोय करिमत कनामत करिमत लानखिबलिति सर अखोय हानसु वहंग पांगजकरे सर हुजिबु अखोय दमु अनिरक सुबोइनो वहंग पांगने हरिसिबु अनिरक सुबोइनो वहंग पांगदोरबगी मरमसि चपचाना लेबगिन
까나디 가마이 만웅도 합잖아 편히 셔 라와 송다 라피오세 그리노 너코이나 아세모도 꼭 하르스 야부도 나한테 우레이 파레이 떨어가래 라와 세 통점도 항도게세 라피오세 라와 시 만웅도 상지 라와 솜다 나티 서 시기 만웅도 디오 코이 와홍 방문이 서 마반도 송 워리 사네세 에이 도밀레 하르시니 서 그리노 만웅도 워리 사나바시 노이 기브로 taubu디 sida phalang na ngari ba sei mayam se mathang sidagi amamam sat sigi ka manung sida ko muk na khoi gi sida tongan ma sel ma lei dina sigi manung do hoijela ka na ni ne as sigi manung do di haw khra jani watin singje pija ra ga ai na ma sida da machin chumam da ba mi singse ahan ba di ai na te haram mani ko adagi di li gi chai le singse ong toi ra ma tung da di ai bu ngak piu ai gi iran lei jakre ai bu ngak piu asai ngak ta ni sigi manung do porok pa se sigi manung do porok ke ba lan ke ba soi ke ba ha bi ama ni gu ma yaw ma le ko atai di loi ne sa ma gi manung do mar phu dra ga tre ti kri no mara lei ba nga ta ni ko yare na khoi na sana sa gi naran ya mafam aside khoi na kari gi da muta porok libu no ha bi no khoi khanglam no thaudo si ga khoi ga kani mari le ne ma di no khoi kari gi damak chen ari no sir khoi di ka im chen ho le te ai na chen thig no har bi sin Santa, sir, khoi di karim ti yaw da bani Shankar, sir, asing mani khoi karim ti yaw da bani Boremba, sir, asing mani gamai hai kyo sir, khoi yaw da bani sir khoi karim ti yaw da bani sir asing mani sir hai kyo ne no ke di so kana roi do si da hai kyo sir asing mani no khoi hai roi sir sigai no sir karino sir Sigi city jiga nani bano sir city kadai da len mo city no sir city khangdi sir kari gi city no city khangdi sigi handwriting si pure manangi ni habasi kadai no sir nati da sir city pension na ibro gen to jibo sir pension na te amu bamu ngoksan phaijenar ga ai nang ni ngoda sana bali la do yaroi your game is over nangi game lo ni sir kari no ai kari to wakhan da jade 나친도 티그노 어제 머리 뽑아 먹게 푸드라디 나코이 밤로 가마이 저 부비라는 사 거리면 당로 거기 공정 해지사 거리노 거기나 해줘도 되지사 거기도 와홍방도 지 그야다 해리면 오니요 에이 아생 뭐싱도 로이나 하이로네 낭나 시대디 이리버시 서 아두다 이니 이러가 서 아이나 거리 아란바 서 아두기 핸라이팅도 아이니 이번나티 낭 이번나티 해버시 에이 Masih nang ni even have ina proputor din ang gabro sir yay sir aina even have gi sir madu proputor pang amadi nang wa nga mo khudi mo ki no problem have se sumbro sir adugi wafam du di sir ai hai sangar sir ma di no problem ya ma hai bini sir ma se hoina phagi da bu su mai maming ji no problem ha re khang ne oh sanda sir 아세모니 sir 마진 no problem 하리가 강나버리 아도르버디 GTS이다 no problem 깨라 여기 해봐도 용 시대용 sir 시대 하이드로 no problem 하이드로 시대서 no problem 하이드로 낭니 이베 handwriting 낭부 라릭 딱리바 낭기 오자 principal 메미나 나하키 handwriting 하고 so 시낭기 handwriting 마카다버디 짜이샤르가 하게 해브라 아생 마싱도 하게 해봐. sir, 그디 그림도 도블레티. sir, 그다이 되기 봄노. 어직 신앙 sir, 아생 마싱 다요. 저잖아요. sir, 능 하이드버디 능 하루라. 마품시다 하루라. 능기 학득득이 타박 똑같이 하이드로 와삭 그러니. 능보 마품시다 아인 하트버수. 마품시다기 젤할라가 또팔람 항마다 능 까빠가 하비. na khoi ani busu sir tasena sir khoi shoi gre sir khoi tasena shoi gre kari ai khoi shoi gre ba na khoi ne khangjin ne da ba saraga numit adu da mafam asida in wahang pangwa matamda shatramani khanduna na khoi bu aina thadoki mafam asida lalaga nang na ai ba chelang selaki mafam asida gi yang na thoki baga aingon da call toksarki call toksil ba sim nang tudeki phone da su amuk phabanu na hangda thamki ai khoi larik hairabani ai khoi khangnabani sini 나코이나 파네야나 헤이싱네 떨어버수 나코이나 사타리베 타복 더럼싱어도 노무데 이게 콧다 따라카네 해버시 나코이 강데 sir 코이 나비요 sir 코이 sir 어떤 나비요 sir sir 코이 뭐 나비요 까나나 오도르게
ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯕꯣꯝ ꯄꯤꯔꯒ ꯁꯔ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯁꯔ ꯑꯩꯈꯣꯏ ꯁꯥꯟꯇꯒꯤ ꯃꯣꯏꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯡ ꯑꯃ ꯂꯩꯕ ꯃꯥꯁꯤ ꯁꯔ ꯃꯈꯨꯟ ꯃꯁꯥ ꯌꯥꯝꯅ ꯍꯩꯕ तसेंना हादि मासी सेल थादरगा अतोप थबक अमा तहलगा साइंटिस्टसिंगगा लोक्सनगदि मासी बोम साबबो हैबा ओ शांतिगी मनाव नु पासिंग थोप ममिंग करी सर ममिंग न रूबी हैबा ओ अदुदि रूबीना नमित अदुदा सुबोम माने डिलीवरी बॉय सारगा मा ओइना थाजनखिबे अदुगा मफम अदुदा मी हालगेसिरा सर असेंबदि मी हाटपे याबा मोंगदि साकिबा बोमदि नते करिगिनो मी हाटनब होनरगा मी हाटनब नते हैबदि सर मदुगी मसाक मथुमदु लैबा चेनबदा मदु यामना खुदोंग चादब लैबा अदुगा मसाक सिंगदो अखोइदा लैथबदि याम वाना पोसक सिंग अदु चेलगा खजिक्तंग ओइना ट्रायल ओइना तौजखिबनि खयादमि योने मी शिबा याबा मोंगदो बोम सारगा पिसलगा ट्रायल ओइना तौजखिबनि हारि मदु करिगिदमता सथरिबनो हा नखोइना थबक अदु करिगिदमता सथबनो करि अनिंगबा पाम लैबगिनो सर मदुगी मरम आयो सचरा आयो मधु नत्रबदि नखोय अफबोइरो सर मधु पुरमक्तु सर आई हाइजगे सर हायो हायो सर असेंग मरमदि मोय इमुंगदुदा लेबा मचानुपी लक्ष्मी दु सर अदु सर अखोयगबदि सहीबदि याम खेनबदि नते सर अदा माना मोयदा अखोय ट्यूशन तोबला एना सर अखोयसे काहेना माना मी मसादौना खनबा अदुगा माजी मोय इमुंगदा ट्यूशन तमलाबनिना याम हंथना खनबगुंबा इचम चमना वामा हाइबगिसु अखोय यामना लोअर क्लास ता लेबगी मोंग मतोय सर नुक्सिबदि नुक्सिबा अदुगा मागी मोंग मतौदुना नुक्सि हाइना फोंदोकपदि ngamdaba aduga sir mahaki moong matawda ay mangaire ay nungai yaithaba imungi machani mapasu ojani mamana principal ni haina mukpagi wafam ma mangon lei makhoi mayumda khoina chatpa matamda mahaki wangang sangak aduga khoina mangona ikai khumnari buduga sukta chanati aduga mahak ikhang khangodana mahak mangal ko bamioi mada mahak lohong lagani haidana imung manung sinba horki madudagi egi thamoida pubu ngamkidi mahak lohong kiba tha ama pharabasu mahak matau kramna mang tahan gadagi habdu khoi ohum khana ba horkiban oh kari sunata banung sinuon adugi mari leina bagi damakta mang tahan na bagi honari ba parin nang na nung sinuon gi damakta mang tak na honari habdu madu phatta bo orbasu nangi oibo oire aduga masidida rubini gi holibuduna bom sabagi ni hairo aduga shankar amadi shantani yawbagi maramna kari maramgi sir madugi maramna sir shanta khoigi makhoi makhura amasu college aduda habidi sir memina principal oiba college aduda masu senior lecturer oina leiba mana principal chi oipam thokpane ba adida makhoi imungna paisa paibanina namdana namsalaga principal oikibadugi madugi laman khumboina makhoi imung mang takna na ba oh principal oihogdabagi dama adudi wafam asidena khoigi na khura senior lecturer oibadudi masu plan yob sir makhoi di karimti yawti sir khoina sum saksakiba college aduda karigumba santa khoigi makhoi makhura dana principal oiramlabadi lakshmi na napal kari budu principal gi machani haiduna mana napal kabane karigumba mahak ꯑꯩꯈꯣꯏꯒ ꯂꯦꯚꯦꯜ ꯃꯥꯟꯅꯔꯝꯂꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯃꯉꯣꯟꯗꯗꯨꯒꯤ ꯇꯥꯟꯖꯥ ꯐꯪꯉꯝꯒꯗꯕꯅꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯍꯟꯊꯅ ꯈꯜꯂꯤꯕꯗꯨ ꯃꯍꯥꯛ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯒꯤ ꯑꯗꯨꯒ ꯃꯄꯥꯁꯨ ꯑꯣꯖꯥ ꯑꯣꯏꯕꯅꯤ ꯁꯔ ꯃꯄꯥꯅ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯍꯥꯛ ꯑꯣꯖꯥ ꯑꯣꯏꯕ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯔꯤꯇꯥꯌꯔ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯏꯒꯣ ꯑꯃ ꯅꯥꯄꯜ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩ ꯁꯔ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯅꯥꯄꯜ ꯑꯗꯨꯅ ꯃꯍꯥꯛ ꯂꯨꯍꯣꯡꯈ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯒꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯅꯥꯄꯜ ꯑꯗꯨꯗꯤ ꯊꯨꯗꯦꯛꯀꯦ ꯍꯥꯏꯗꯨꯅ ꯁꯔ ꯔꯨꯕꯤꯅ ꯃꯍꯥꯛ ꯕꯣꯝ ꯁꯥꯕ ꯍꯩꯕꯗꯨꯗ ꯁꯔ ꯇꯣꯉꯥꯟꯕ ꯃꯄꯥꯟ ꯂꯝꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯌꯥꯅꯗꯕꯗꯒꯤ ꯑꯗꯨꯒ ꯒꯤꯐ ꯄꯤꯕꯗ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯋꯥꯐꯝꯗꯨ ꯔꯨꯕꯤꯅ ꯍꯧꯗꯣꯔꯛꯈꯤ ꯃꯗꯨꯗꯒꯤ ꯃꯆꯥ ꯈꯔꯗꯪ ꯍꯥꯞꯄꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯁꯥꯔꯒ ꯏꯃꯨꯡ ꯑꯗꯨꯗ ꯕꯣꯝꯗꯨ ꯄꯣꯈꯥꯏꯍꯜꯂꯒ ꯃꯁꯛ ꯐꯖꯕꯒꯤ ꯅꯥꯄꯜ ꯀꯥꯔꯤꯕꯤ ꯂꯛꯁꯃꯤꯕꯨ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯄꯨꯟꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥ ꯃꯄꯥ ꯌꯥꯎꯔꯤꯉꯩꯗ ꯒꯤꯐ ꯑꯗꯨ ꯍꯥꯡꯇꯣꯛꯄꯗ ꯄꯣꯈꯥꯏꯔꯛꯂꯕꯗꯤ ꯃꯈꯣꯏ ꯈꯔꯗ ꯁꯣꯛꯂꯕꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯁꯣꯏꯅꯥꯏꯕ ꯑꯃ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯃꯟ ꯈꯨꯝꯕꯗꯨ ꯄꯥꯝꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯠꯊꯈꯤꯕꯅꯤ ꯃꯥꯏ ꯒꯣꯗ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯈꯣꯏꯒꯤ ꯑꯅꯤꯡꯕ ꯈꯔꯒꯤꯗꯃꯛ ꯑꯗꯨꯒ
principal oibagi phammunabada wathok thoki haibagi damak imung aduga nakhoina nungsibasu aduga masana khangbasu nataba nungsiba apamba amadi kalakpa mihauba loinana nakhoida napal tawi haibagi damakpu migi imungda bom saraga gift oina piba madu aine abro nakhoigi na thak kari ek pangani khangra kari ek pangani khangra ayo ruby kaile sir Ay, Lakshmi, Mangal, Pamo, ako'y loisindere. Laone, loisalo laone. Ay, nako'y na si Dagidi na. Mina pinagpaputsay ama, tapay ba yadri ko. Abo, si Dagidi ka na supiraroy da. Ay di box am tau ba yadra ba ni ko. Ay di ni hentak sa puba mo na. Ay di na liglidoy na hapa ba ni. Ay na box na ka hapdra ba ni ko. Abo, kaso toroy. Hausiti marali ba singdo. Loina police na pare haibani pabungda phone tawrabani adu oirasu makoigi khudomi du kaga aigi khochida panje haibudu yaroidrane noi hojiki science yam chaukhale haidaine babu police lai leksebiro changbiro somda Lakshmi ga mangal ga si yumda hanba tarabra yumda hanba tare Lakshmi sidagi di kari suchingna ba leiro nu da sir Karisu singnaba leitre sir ekhoi yawaba punama sir na loina kohanbire Lakshmi makhoina nangbu napal yamna kai aduga nangbu makhoina nuksiji aduga nangi napal adu nangna luhong salakpaduga aduga imana principal oibagi haktakte school de getnaba lekhe haiba wafam duga madugi da makhoi di laman khumna nabani haiduna lera sir ai angakpa phawi makhoina aigi imada makhoi tuition toba lakpan adubu imana su ningthi nungaina makhoidagi sel loba sunati imana makhoiba nungsi jabaduga makhoina tokthor libadu yam khen sir aigi famdadi makhoina nungsi haina phongdokki basu leiti sir aina makhoida tathi tawaina to basu leiti aina ima ipa nungai gai fei ai makhoida aigi napal amata inoma to utkiba leiti chumi Lakshmi aini chamchamna thangliba khongthang du kanagumana thangliba khongthang adugi wahan thok lana uba yaudaba nati adubu phari haujiti punama hokre anauba nungai phaba punchi mo oina bo honaro phani sir yamna nungai inspector ai salute tawjari sir maside khoi gi topon topone ai khoi gi awaba pomnama loina kohanbiri ichanu pigi anauba mapok ama pohanbirabani yamna nungai inspector punamakse inspector no honabi badagin masi punama madam na handwriting do hairamdraba no problem haibu wafam do hairamdrabadi masi su case ase loiramdabai achumani inspector ai shu thajati ai maki chhatra amana ai gi imung mangna na bohonara paibase ai angapoi adubu madupuna makto phana oiduna shu makhoina toriba thabak tudi afaba thabak nati madam makhoi hadaki matang astige chobo para ama phaduna makhoi gi punchida anauba punchi mayol ama chongla posha adubu makhoina sathakiba dudi mi hatpa mangna trasu hatpa gi attempt ne Pare bungo nangna ne loina kanbira adubuna karino nangna moibu phaba matamno makhoigi makhutu maton kitang lauraga aingonda napsan be yaroidro ima adudi yaroi adubu makhoi kashum sangda makhoi leiragani hai yamna kuina thadoraganu ko amungne noma phagi be sei dong ngange ga hairakani khutse aina box kai do amata ai paijadrabani ko hetak sa pubo ai paijadrabani ima adu de karino ima di box uba yadra di karino box macha chandon upu ga do ima karino pairu ronu ko chandon chapodo so bongo mane khandra hai na pa ya ni macha chandon ga thendra bani ne lakle inspector tayai lakle
Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai, tayai, tayai. Lakle, lakle. Inspector. Tayai, tayai, tayai. Hanana, pagkacharing nga sige Inspector Tayai. Lising ang machani ka humbugan ito'y suba tangkak ta nga sige tangkak. Boom, ahum suba ruy ba tangkak. Hayang ano ba kesa mong puto na lang sige. Nga sige tangkak kam do bibagay tabi riba singin feedback, comment mo sakra. Tenda no pazagi. Hanana pagkacharing nga sige thorom sida yawi riba sing. Hanana. Pagkachari jadu mani thonaujam. Matum lang lembi pagkachari Said Khan, MD Said Khan pagkachari. Aduga Sergeant Kumar Thagachari, Ibeman Ning Thoko Madam Thagachari, Aduga Yungkaibam Helen Thagachari, Abok Sabjin Kanawam Soi, Sapsalang with Kunjamayum, Yurian Mamaite Thagachari, Watum Lang Lembi, Madam Lang Lembing as a live Yoviri, Yungkaibam Helen Thagachari, Sergeant Kiranizam, Indom Samema Thagachari, Yamafazai. Thank you so much. Sige, tangkak dami oy chatret kare na live talay bibat hagachari. Thank you so much, Kuraija Memi. Aboki konjel sab se. Yamahi tapre. Thank you. Hagachari. Naurem kavita hagachari. Manitombi asim. Ima Manitombi. Thank you so much. Tarom yobi rokpa. Tuga tapre rokpa hagachari. Hizam Saroja. Thagachari, wari yamno nungai jai, wari si puning loksing ohelei. Bike wang thagachari yamno nungai takpirakpa. Kangabam Romeo thagachari yamna haising haibarbo haujikti yong mamai chape hainei. Thank you so much Thagachari, brother haujikti harau ramani. Takpiri. Thagachari potsangbam ok loken. Sa loken Thagachari, thank you so much. Yamna fazai Thagachari takpiri. Thank you. Madam, Otom lang limit Thagachari wari ano fazay about ki wahin na nungari ba? Yes. Sergeant Thagachari, thank you so much. Sige, Lucia Chom, wari fazay Inspector TAYAI, tadra ba di tumba yadi, ay chu sanadra ba di tumba yadi. Ay sanadring ito kok sam lume, sanagra ba matung na di ko. Isa si yang. Ay na nungay ba si Inspector TAYAI nga sige loy giba, dugi sige timing si kunungay si di. Loy dring ide gidi dum saje lumme loy gi se kuyang amne arum porum thang do chamane imasa ki yum nam Thagachari fazawari niam nungai je no abo tharo sangi makon tab nungai. Thank you so much Naurem Kavita bom nungai je. Thank you so much Tombi nong thombam Thagachari Renu toijam ori lore Tamal sana laisram Thagachari aidi tomnaba Honari Kanda wari tav fangre okay. Zosi Thagachari Zosi Binodini Komra Madam Thagachari Loksing oiba kaya natakpi bagang may giwahi kaya natakpi Thagachari. Thagachari Sergeant abok sabado Sir James na saba mande saba ni haibada kang mangamde haiba okay. Thagachari yoiren mamaite Sarte wari siamna fazay natakpurbo. Thank you so much. Lolo maring may Thagachari abok gang may gadalo nokto mangamde. Yes. Thagachari yung kaibam Helen nga sige episode mamaroy wasaruk fazakri abok yung namali natakpiri. Thank you so much. Sanimana hiyan mangamdre natakpiri. Thank you so much Sergeant. Kangabam Romeo Thagachari da James crime update kay numit thagat kani. Crime update si ay si crime di am lay bane ko. Crime update si thagalaki. Crime update si sum views si sum yaw da bado ko. Sum taw ni da. Crime si crime makhan kya sum lay bane. Crime si khar lay ro bane adagi
ꯂꯩꯈꯤꯗ꯭ꯔꯕ ꯔꯇꯟ ꯇꯥꯇꯥꯒꯤ ꯋꯥꯔꯤꯒꯩꯁꯨ ꯍꯥꯏꯐꯦꯠꯀꯁꯨ ꯑꯗꯨꯝ ꯂꯩꯅꯤꯡꯕꯒꯁꯨ ꯂꯩꯕꯅꯦ ꯑꯗꯒꯤ ꯑꯗꯨ ꯅꯠꯇꯕꯁꯨ ꯍꯧꯖꯤꯛꯁꯦ ꯑꯁꯣꯝꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕꯒꯤ ꯍꯥꯏꯇꯥꯔꯦ ꯏꯖꯔꯦꯜꯒ ꯑꯁꯣꯝꯗ ꯍꯃꯥꯁꯀꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯄꯥꯎꯗꯝꯅꯤꯡꯕ ꯑꯗꯨꯝ ꯂꯩꯕꯅꯦ ꯉꯝꯗ꯭ರೆ ꯀꯦꯁꯁꯤꯗꯤ ꯑꯁ ꯌꯥꯝꯗꯤ ꯂꯩꯈ꯭ꯔꯦ ꯌꯥꯝꯅ ꯑꯗꯨ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯁꯣꯏꯗꯅ ꯑꯩ ꯃꯔꯛꯇ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝ ꯅꯤꯡꯍꯟꯅꯕꯤꯒꯅꯨ ꯑꯩ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯇꯣꯛꯆꯔꯣꯏ ꯇꯛ ꯇꯛ ꯅꯣꯡꯃ ꯅꯤꯅꯤ ꯀꯥꯜꯂꯒꯀꯣ ꯑꯩ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯊꯕꯛ ꯉꯁꯤꯁꯨ ꯈꯔ ꯆꯤꯟꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯗꯨꯅ ꯍꯌꯦꯡ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯝꯗ꯭ꯔꯒ ꯍꯪꯆꯤꯠ ꯑꯅꯤꯁꯤ ꯃꯅꯨꯡꯗꯗꯤ ꯑꯩ ꯁꯣꯏꯗꯅꯃꯗꯤ ꯇꯧꯖꯔꯛꯑꯒꯦ ꯅꯍꯥꯟꯒꯤ ꯁ꯭ꯄꯦꯁꯦꯜ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ 62 ꯁꯨꯕꯗꯨ ꯃꯤ 1,038 ꯌꯦꯡꯕꯤꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤꯗꯨ 1,035 ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯦꯝꯕꯗ ꯆꯪꯕ ꯃꯇꯝ ꯑꯗꯨ ꯌꯦꯡꯅꯕ ꯃꯤ ꯂꯩꯇꯕꯒ ꯍꯦꯛꯇ ꯃꯁꯤꯗꯅꯤ ꯁꯦꯝꯃꯛꯄꯁꯦ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗꯁꯨ ꯁꯦꯝꯅꯤꯡꯕꯒꯤ ꯏꯟꯇꯔꯦꯁ ꯊꯥꯒꯠꯆꯔꯤ ꯃꯅꯥꯝ ꯁꯅꯥꯍꯟꯕꯤ ꯊꯥꯒꯠꯆꯔꯤ ꯄꯥꯎꯒꯤ ꯄꯨꯊꯣꯛꯄꯤꯔꯤꯕ ꯋꯥꯔꯤꯁꯦ ꯃꯇꯝꯒ ꯌꯥꯝꯅ ꯆꯥꯟꯅꯕ ꯋꯥꯔꯤꯅꯤ ꯌꯥꯝꯅ ꯐꯖꯩꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯍꯟ ꯁꯥꯕꯗ ꯃꯥꯜꯂꯦꯅ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯥꯏꯕꯝ ꯆꯥ ꯂꯦꯝꯕ ꯑꯣꯀꯦ ꯎꯈꯣꯡꯁꯥꯡ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯥꯏꯕꯝ ꯆꯥ ꯂꯦꯝꯕ ꯎꯈꯣꯡꯁꯥꯡ ꯊꯥꯒꯠꯆꯔꯤ ꯐꯖꯈ꯭ꯔꯦꯅ ꯇꯥꯛꯄꯤꯔꯛꯄ ꯂꯥꯏꯁ꯭ꯔꯝ ꯔꯥꯙꯥ ꯊꯥꯒꯠꯆꯔꯤ ꯆꯤꯡꯈꯠꯂꯒ ꯇꯥꯔꯒꯦ ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ ꯃꯦꯗꯝ ꯏꯕꯦꯝꯃ ꯅꯤꯡꯊꯧꯀꯣꯡ ꯊꯥꯒꯠꯆꯔꯤ ꯂꯥꯏꯁ꯭ꯔꯝ ꯔꯥꯙꯥ ꯊꯥꯒꯠꯆꯔꯤ ꯕꯤ ꯀꯦ ꯋꯥꯡ ꯁ꯭ꯄꯦꯁꯤꯌꯦꯜ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯑꯅꯧꯕ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯃꯔꯛ ꯃꯔꯛꯇ ꯈꯤꯇꯪ ꯀꯥꯟꯖꯒꯦ ꯑꯗꯣ ꯉꯁꯤ ꯊꯥꯒꯠꯄꯗ ꯃꯤꯁꯤ ꯗꯛ ꯌꯥꯝ ꯇꯥꯔꯗꯤ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯊꯥꯒꯠꯅꯤꯡꯗꯧꯕ ꯅꯨꯃꯤꯠ 4-5 ꯁꯨꯕꯗ ꯚ꯭ꯌꯨꯁꯀ ꯌꯥꯎꯗ꯭ꯔꯗꯤꯀꯣ ꯇꯧꯕꯗꯤ ꯂꯥꯟꯁꯤꯅꯅꯦꯕꯀꯣ ꯃꯌꯥꯝꯁꯦ ꯇꯥꯕ ꯂꯣꯏꯅ ꯍꯜꯂꯦꯕ ꯑꯗꯨꯅ ꯑꯦꯅꯤꯋꯦ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯍꯣꯠꯅꯖꯔꯛꯀꯦ ꯋꯥꯔꯤ ꯀꯦꯁ ꯃꯌꯥꯝ ꯂꯩꯔꯦ ꯀꯦꯁꯁꯦ ꯍꯦꯛꯇ ꯂꯤꯅꯤꯡꯕꯁꯦ ꯃꯌꯥꯝꯁꯦ ꯍꯟꯗꯛꯇ ꯊꯣꯛꯄ ꯄꯣꯡ ꯁꯥꯕ ꯃꯌꯥꯝꯁꯦ ꯑꯁ ꯑꯔꯣꯏꯕꯤꯅꯤ ꯑꯗꯨꯝ ꯂꯤꯖꯔꯛꯀꯦ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯏꯝꯗ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕꯗꯨ ꯅꯠꯇꯦꯕ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕꯗꯨꯅꯦꯕ ꯑꯁ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯆꯦꯛꯁꯤꯟꯕꯗꯨꯅꯦꯕ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯃꯦꯗꯝ ꯕꯤꯅꯣꯗꯤꯅꯤ ꯍꯟꯅ ꯍꯟꯅ ꯄꯦꯀꯦ ꯋꯥꯡ ꯊꯥꯒꯠꯆꯔꯤ ꯑꯃꯣꯝ ꯃꯦꯟꯊꯣꯏ ꯑꯕꯣꯛꯀꯤ ꯋꯥꯍꯩꯁꯦ ꯅꯨꯡꯁꯤꯌꯦ ꯅ ꯇꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯥꯔꯒꯤ ꯈꯣꯟꯖꯦꯜꯗꯣ ꯕ꯭ꯔꯣ ꯕ꯭ꯔꯣ ꯂꯥꯎꯔꯦ ꯅꯨꯡꯉꯥꯏꯇꯦ ꯈꯣꯟꯖꯦꯜ ꯁꯤꯔꯛꯏꯅꯦ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯌꯣꯏꯔꯦꯟꯕ ꯀꯔꯤ ꯎꯄꯥꯏꯗꯤ ꯂꯩ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯇꯅ ꯍꯣꯠꯅꯔꯤꯅꯤ ꯑꯩꯅ ꯁꯥꯟꯅꯔꯤꯉꯩꯗꯀꯣ ꯊꯥꯒꯠꯆꯔꯤ ꯈꯥꯡꯉꯝꯕꯝ ꯔꯣꯃꯤꯌꯣ ꯑꯕꯣꯛꯇꯣ ꯈꯣꯟꯖꯦꯜꯗꯤ ꯁꯤꯔꯦ ꯍꯣꯏ ꯈꯣꯟꯖꯦꯜ ꯁꯤꯔꯤꯅꯦ ꯑꯕꯣꯛꯇꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯈꯤ ꯌꯨꯝꯅꯥꯝ ꯏꯃꯥ ꯁꯈꯤ ꯂꯨꯂꯨ ꯃꯔꯤꯡꯃꯩ ꯅꯥꯎꯔꯦꯝ ꯀꯕꯤꯇꯥ ꯔꯣꯃꯤꯌꯣ ꯊꯥꯒꯠꯆꯔꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯤ ꯀꯦꯋꯥꯡ ꯂꯥꯏꯚ ꯇꯥꯔꯤꯉꯩꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯂꯥꯛꯄꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯂꯥꯏꯚ ꯇꯥꯔꯤꯉꯩꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯍꯥꯞꯄꯗꯤ ꯅꯠꯇꯦꯕ ꯑꯗꯨ ꯐꯠꯅ ꯆꯠꯈꯤꯕꯅꯦ ꯑꯗꯣ ꯁ꯭ꯀꯤꯞ ꯑꯅ ꯑꯗꯨꯝ ꯐꯠꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯕꯤꯀꯦ ꯇꯧꯕꯗꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗꯨ ꯌꯦꯡꯉꯒꯅ ꯑꯩꯈꯣꯏꯗ ꯄꯩꯁା ꯌꯥꯝ ꯂꯥꯛꯄ ꯌꯥꯝꯅꯗꯤ ꯂꯩꯗꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗꯨ ꯃꯤ ꯌꯥꯝꯗ꯭ꯔꯕ 20,000 ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗꯨ ꯁꯠ ꯂꯥꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯅꯅꯦꯕ ꯌꯨꯇ꯭ꯌꯨꯕꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤ ꯄꯩꯁꯥꯁꯤ ꯑꯗ ꯑꯩꯈꯣꯏꯅ ꯍꯤꯡꯖꯔꯤꯁꯤꯅꯀꯣ ꯇꯌꯥꯏꯁꯤꯅꯦꯕ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯦ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗꯨꯅꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯤꯁꯤ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏ ꯇꯣꯂꯣꯞ ꯄꯤꯕ ꯅꯠꯇꯦꯕ ꯌꯨꯇ꯭ꯌꯨꯕꯅ ꯑꯩꯈꯣꯏꯗ ꯇꯣꯂꯣꯞ ꯄꯤꯕꯅꯦꯕ ꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐ ꯃꯌꯥꯝꯁꯤꯒꯤ ꯇꯣꯂꯣꯞ इलेक्ट्रिक बिल मई की खाना पीना की गाड़ी थाव एवरीथिंग प्रोग्राम तौरीब पोट चई लेब सेम साब खोप तौरीसे यूट्यूब नेब अखोईगीदी अदुगा लेबिरिब सना लेबाक्ता लेबिरिब मियाम पुनम हाइतारे अखोइदा मतेंग तौबीब अदई अमा अमा सिगुमगी हाइतारेको सिननेब अखोइना हिंगिसे अद मसिमु याउद्रदि मु यादमने दो तौरीसे नुंगदि नुंगाइतबने अदो लाइव एडवर्टाइजमेंट अखोइना हापदि नते यूट्यूब ना हापने अदुगा अखोइना कानाजबना फंगबा हाइतारे सोमला थिंगोम थागचरी याम फजगरेना ताकपिरकपा अदो हेलेन थागचरी थैंक यू सो मच हनाना लेम्बा थागचरी अनुविदो सर साबदु मालुद्रे ओए इमाम एमा थैंक यू सो मच थागचरी पनमा फबय फबो मिनरसी कोंजेन सुतारे अदुम होनजरके मयाम ngамade ai hayeng karigum nangadi crime update to ngamri yengjage aduga hayeng ngamdragan hangchiti soidra ngamdaba honajage yaragadi wari so hayeng ni anobani na aina naina doise ani ne afabay fabo minarasi 90.0 wahong radio da tabiriba sing tongan tongan mofam da hing lekpiriba maibel sing aduga aingba kangmara punomaksida iramda masigida mak ngaktana lebiriba maibel se punomai kai khomnajari pumnama फबय फबो इमिनसी होय रोमियो आई सोदन होनजरके सपोर्ट तो विबगी दमक थागचरी
ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒꯤ ꯌꯥꯕꯗ ꯂꯧꯖꯔꯤ ꯁꯅꯥ ꯂꯩꯄꯥꯛꯀꯤꯗꯃꯛ ꯀꯪꯂꯩꯄꯥꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯍꯤꯡꯃꯤꯟꯅꯁꯤ ꯁꯤꯔꯕꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯁꯤꯃꯤꯟꯅꯁꯤ ꯆꯥꯟꯗꯤ ꯂꯥꯡꯕꯝ ꯊꯥꯒꯠꯆꯔꯤ ꯑꯦꯂꯤꯖꯥ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯕꯒꯤ ꯌꯥꯕ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯁꯅꯥ ꯂꯩꯄꯥꯛꯀꯤꯗꯃꯛ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯈꯨꯔꯨꯝꯖꯔꯤ